Social media site wariba Facebook da korongan makhumna thagalakpa tendakpa update angatang mayamda thamjagi itawgi maru roikhra ba wahi do ngasi su adum taaduna lairi itawbu ikoknona ikai khumna jari itawna ekhoi mayambu thadoklaga satkibada arambai tingol gi achuba mangjaba ma ohewre mapugi lekol english ing leiba oirasanu haina su phungdurakli paujal pauksegi editorial ahanbada mayamda thamjage kanglup furupuna ma konsinba ngamba lenga lon darkar oiri Indian Republic oirakpa sahi humdraga taruk sangsilaglaba phaw tuan furup singi marakta lairiba khenaba sing manaba tha amada purapa ngamdri habi India na ningka tamba phanglaba matung nama sagi lengak lon masana semjaduna lengak lon asigi makhada kangluki laining laisun kusugi khenaba lehendana thongmana sakhat minaba ngamnaba pandam thamduna haukiba sahi humdraga tarukta hona rakhibani aduba India gi lengak lon makhada sanariba sana pathap singda yauriba sing mapung oina mapan thongi mi yengda fazana urabusu awat apadi masing khangdana leidi haibisi ikaw kokthokna bugum tawri adumapu lengak pathap gi singkak sing sengdokta ba yarakta badigi hokiba sahi humdraga taruk asigi manungda chamaga mapalak semdokrabani asumna semdok semjin yab India gi lengak lon gi sana pathabasi inau nauna semdoktriba makhai hana thamkiba panamgi lambida khurau thangu ngakta mayuknaba masana tabani India lengak ki sana pathap semkiba matamda awang nongpok lamdamgi singna ikoi sinba ningthau panba maning makha tamna masagi lengak lon makha da leidi English nga maga sama pangani fugama pangi October da merger agreement ni haiba supnamgi yana warol makhada Manipur si India da merge tawkibadagi sanglaba itihas lekre adunani India gi lengak lon sema matamna Manipur yaukide hainaribasi sai humdra ka taruki sanglaba matamasi state miyamna political stability amadi selthungi ningkha tamba phangma ngamdabadagi mekai punamakta sothaduna mimanaba ngamdabadagi mirak misanthi oina khangli habige punama sinasu oibige awanong puklamdam thoidokna state asida lagngam phangamdaba thawdo wathok kya gi woroisin puraknabagi lambi puthokpa ngamdri awang mayum kai arang arak khara uraga chapkhatle haina lawbadi langani mai masing sandokpaga state asida sanajaba masagi oiba policy masak thokna leitri british ki loinam oidingai digi makhoigi minai oiba yanabagi sandokpa education mong adudagi punghong hongdokpa ngamdri mai ising lambi thong karamba phibamda leiribagi haibadu punamangna khangnaribasi malemgi honglakliba yawolda globalization gi saphunai hingchabagi saktam lawduna khumjilaklibasi mayuknaba ngamnaba masak thokpa kari thaurangsing lakhatlibagi haibadusu hana yingsinbagi tangai padabasu leiribani India gi lengak lona laiwa sigi unity integrity ngaktuna tuan ba kanglup furup singi marakta nungsi sanana laiminaba haiba wafam amadi pandam laibanina India manungi oiba problem mayam lairabasu kokhanba ngamnaba political dialogue maru oiba hengalakli habiye kanglup furup punamak konsinba ngamba anauba lengak lon semba haibisina wathok punamaki woroisin proknabagi ahangbado mensinbada mating oigani thajai lengak lon bu chamaga mapalak hanna semdokpa yaba India gi democratic oiba khongthang asina pamliba panamsing phangnaba honabada nauna lengak lon sembada luna thokloi kari thaurang lakhatkadagi haibadudi yengkhiba tari haiba paujal pauksi editorial mem special content moina mem makhatana thamjari makasa tharak poina to papawna anawa setmilon gi thaumi sing yengsinkre isaw gi awaba mayungnari ba konthaujam kendra gi manungsanba haidak sungbam khabi thangtek awangjeri khajeri nambol phoijing haigrujam khaidem khombong ngairangbam moidangpok khunau sajiro ngairangbam bamdiar amadi lamsang kendra gi manungsanba maklang haurang nasingba anawa setmi lon gi thaumi singna koina setuna yengsinbaga loinana miyam gi awabada saruk yakre isawna marmoiraga miyam da sanariba pukri sing anaiba ising oirakpana khunja singda sawna kudong sadaba mayuknari haina setmi lon gi general secretary yaima singkhamna phongdorakpaga loinana athubara thaknabi ising mateng pangbagi thabak hauragani hainasu mangna phongdorakli Kongsida Sigamari Lena Kabi dagi Komdram Ramen Koba Miyueman Fongdorakpada Handaki Isa Ocean Maram Weraga Poultry Farm Nga Farm Amati Insang Napi Tazabasing Mang Tak Pahibadore Masigi Matata Fogi Coaching Ising Tumana Maram Weraga Mangli Kabi Akui the Yumni Fu and Ising Tumzindun Awaba Mionari Awaba Tarabasing Hosik Relief Game the Lady Masigi Matata Mai Lakta Kushilakli
tin kang sumarang kai khalakle hai wafam thamlakpa ga loina athupada mari lena ba authority singna yengshinbina ba appeal torakli khabi dagi moscow ko ba miwe na phongdorakpada numit mari ni sujilagla ba phawda lainga ki maikai dagi mating ama phaw phangma letri somnatagi arambai tengol unit 23 ki maikai dagi mating panglakpona tana haiba thamladuna lainga ta penda ba phongdorakhi makasa tharak poina to papam na isoki singpu sing asawgi singdol usara sing thakre Manipur lenga ki education law amasum legislative affairs minister Thanauzam Basant Kumar gi miyang makhada World Environment Day 2024 gi mangoina na usara thabagi thoram ama senior citizens association Nambol Kendra isok apun development committee Indian Red Cross Society Bishnupur district branch Seat Foundation India Singfulen Sidana Singhu Pangalwa Thogolok Isok Football Club Social Welfare Club Isok na punuk samnaduna Isok to lewe singu sing asawbagi matol thel amadi singu pangal badagi terapok pitaba lambi gi nak geta usa sing thakre thauramadu da laima pokpam Zilla Parishad member K James Isok GP gi Pradhan W Deven Sanjanbam Pukramam GP gi Pradhan N Birjit Senior Citizen Association Nambol Kendra gi General Secretary L Bijoy Isok Apun Development Committee gi General Hais Nipamasa IRCS Bishnupur District Branch ki Secretary Dr. Hais Roman Khulgina sing yaw thomi kya sargyaki ngasi thari uchara sing ngasi sana khongnang board khongnang tarung manahi agar Gulamhar Seri Kadambak Tomal Singtrau na singbu upal makhal khumfuromni u makhal sing asi sahi ahum lom digi manga pharaba usara sahum lom thari Hiramasiga mari laina retired inspector coordinative hoidram berena phungdokhibda laima pokpam Zilla Parishad member oiramba hoidram khomdon usara singa si sahi manga gi mamangdagi plan tawraga semduna thamlakhibani maram masin usara singa si mapung farabani na soidna hinglagani kanagum u makhal sing masa khangning basingna isok singphu singda laglaga u singa si khanglaba yagani hoidram khomdon phungdokhibda Manipur usara mayam ama thane dubu ihing hingde ngaha kya na thulakton u thabagi drive sa thaba si apena pui Manipur hojik thoklibi ising isa osi makha tana thoktana upal marang kaina thara si habu wapam sa thamkhiari amaromdana khulngak pa enzymes ta sil gi mateng pangkhre haukibe April saisat taragani thogi ayukta Tengnopal district ki CPS ki manung chanba penjang manaki genjang kuki khulgi kumthrakpa kuki militant singna mitai khulngak pa singna numai kapsin duna landarak padigi madubu ngak thungna ba honabada kuki militant singi numai maruna panbadagi soktuna layeng sathariba hairokti khulngak pa ningthaujam jam sai kunga mathu apokpa Rajiv ki ana leng da khradong werabasu mating oina ba haiduna United Youth of Hairok amasum Pothaminasi khangminasi YouTube channel gi subscribers sing mateng panglak pasing punsinaraga lupa lising tarago humdoi tengbang pikre mateng adunga si United Youth of Hairoki thomi sing amasum pothaminasi khangminasi administrative ningthaujam kamesor yauna Hairok part 2 maning lekai da lebe James ki yumna sangaga James masada kusina khibene James hauji doctor gi pakta matu ina yumda leiraga laying sa thari hairi ngasi gi tengbang khongsat asiga mari lainana pothaminasi khangminasi gi administrator su oiriba United Youth of Hairoki advisor ningthaujam commission hai sei ama helalaba furup ani gi lana sida khulngak pasing lawriba thaudang sing thabi gi loiba nairoi mokoina khulngak padigi ekoina yumda leiba phanglibani lana se haujik su loisindribani na James kumba mathauna leiba khulngak pa kaya samkat mathautari hairena su pausida supali amaromdana ising isawna awaba mayong nahalaba singda maipun na mateng pangkhre mitai koi punsin si maipun WhatsApp group na Manipur da thokliba lana sigi sakheng nanglaba singa madi lamdam sigi awana taraba singda leptana mateng panglakpagi saruk ama oina Imphal West amadi iski isingna thumjin khibadigi achauba awaba mayunariba mioi kya da group asigi thaumi singna asa thaki polam sing tengmangkhre haukiba me kunga nipandagi Manipur khanghautana tholaki ising isawna awaba tahallaba mioi kya buteng bang liba Manipur police ki mioi sing National Disaster Response Force NDRF amadi lanai volunteer kya da maipun gi thaumi sing Imphal East ki manung chana leiba Nagaram amadi laifam khunau da makoi bu puning thogat poina asa athak kya khudol sadamki masigi mathakta botong duna
manung yauna changshinduna isauna sawalaba mafamsingsu yengsinki khongchat asigi saruk ama oina ising isaw khara hantaraglaba khorambal ima kaithilgi manungda sangduna workers union manipur gi thaumi singa unaduna makoina lauriba thaudang sing thabagu loinana puning thagotuna wari watai kya sanaduna ngamjaba asa athak singsu khudol tangki tengmang khongchat adugi manungchana akampat ideal girls college ta hangliba relief camp sangduna mafam aduna leiriba angang singda asa athak singsu yendoki khongchat aduga mari leina group asigi senior advisor KK wahingbamna phongdokibada khauduna surakkiba akanba nongna maram oiraga total torban kya kaiduna miyoi lakya awafamda tariba sida maipungi thaumisingna saruk yaba oina awaba taraba singda angamba mateng khara pangoni asiguma natural calamities ki thawong asi tammang amadinati adubo lenga na miyamgi mamal yamnaba punsi amadi lanthung ngakpi sanbibu oina ka hena wabad ki khradang oraba sungak thok pangamnaba manipur seliba total amadi canal singasi nungju pantha laktringaida sei khudingi tengthokpi tengbang khongset adura maipungi senior advisor pangamam rajendra group asigi emin babo khundrakom yauna member kya susarok yakhi loisulak poina to papawna medical camp pangtokre lamdam asida rimal cyclone amaram moiduna ising thomjang kibadagi mayumda leiba kudong sadabadagi mantripukhi bazar community hall da hangbo relief camp da saidang liba mantripukhi silen gi fan victim samarong gi awabda mating pangbo oina IGR short ki miyang makhada mari suba Assam Rifles na sinduna medical camp ama pangthoktuna mobile toilet ama sukhusinakre medical camp adura nupi angang yauna miyoi mar furom na lemna layeng khibagi mathakta hidak langthak singsu lemna yentoki loinana relief camp adura leiriba isingna toilet leitabagi awaba du yenglaga mobile toilet asi Assam Rifles na khusina khibani panmaya badi ngarang nungalamdai pung ahunga minute kullom satpada relief camp asida saidang duna leiba masagi sai humfurom surabi lelong sanda khongdagi amizan kawbi nupi amana masa narakpadagi leikhidabagi thawdok amasu leikrabani amizan hariba nupi asi mantripukhi marshland barada leiduna masu ahum yoklaga leiribani anga ahum adugi mama amadi mapa leitri hainasu manak nakpa aduwaida leiba nupi singna pawdamnaki ngasigi thorom adura lamlonggai digi RK Randoni na phongdorakpada asigumba waraba matam asida Assam Rifles na mating torakpa haibisi thaganingaini tungdasu Assam Rifles na mating panglakhigani haibigi thajaba lei haiki adu hauji koina di myam paus sumatang ase lusinjarage amasum myam puna noba update ngaiminasi